Kurumzari yengbiri punapu channel si maikadi ahan maktada taram noksari yengbiri ba khwai punapu ngasi thamjagadri ba topic asi yamna maruiba amadi yamna nungaiba topic makhalamani mayamna thamjarake madudi karino hajarabada eikhoi na sijinariba internet mobile data si kana mukharna sijinabada kona de hayba miyosu lay aduga kana mukharna sijinaba ngamdana loigibasu kongai amani hajabatare adubu matang asida wahang asi yamna chauna tholokpa amana Asagi sijinabada konadaba miyoy sing adugidi video sida makhoi wakhallonda di khar chanaba watlani maramdi kaino kanda sai thamjaningi bsi asagi internet mobile data du lemhobadu akhoina yonthokpa yabra haiba wahangji yamna chaung tholokpa aduga akhoigi yamna chauriba Google search engine da fawba akhoigi lemhoriba mobile internet data si akhoina yonthokpa yagadra nungti khar sum lemhobadu akhoina yonba yagadra haiba wahangsine yamna chaung tholaise aduga hayba sigi matang dasu adom na social site atotpa leire myam dasu thengna birangani aikoi gi lemhoriba data sing asi yonba yagadra haib internet data mobile data si yonba yagadra haibadu adugi matang duda video semjabani video se loi phawi yangbigani madudi aigi laptop screen da pusanjarage myamna thamjarage madudi yangbiyo yangbigani madudi sida akoina sida flare.com haidana akoigi website amkak fange akoigi news ki oiba article myam phong bhai batare maduda akoina thengna jabasi sida app ti makhal myam lay adom na play store ju phangbigani adu haiba flare.com hojiki haiba kaino sida website sida thengna jabasi akoigi 4 apps haitare sida thengna jabasi 4 apps to make money by sharing your internet hai adomgi internet to share toraga paisa tan bya basi app mari layen hai maina yauri adubu masi article oina thengna jabani article adu mayam na thamjabani maram di hena mit nakong oina ba haidana adubu akoina hangliba mayam na hangbiri ba wahang asi pakhumasi lai or leite haiba potu nista koin u phangi je maram di steida hairi basi 2022 gi September 19 mana article si iba mi se haiba tara mom dhagadi by asin Jennifer hai sida in France and iri ko haiba article sida mahna ibo angani haibi misni iribani adu haiba si atopa app makhal kharsu lai mayam lai adu haiba si article sida thengna jabadu mayam da karai fawba sommi or somde haibi gi matang da thamba yabra haibi yengjabani masida thamjaning si app mari lai hai app mari sai panjarake mayam na sidi yengbisi masi aina so akoina so masi sijinaba natri adubu hai porsi yamna toina hangba wahang ama hojikan Google search engine da yam toina hangba wahang ama khawai mas ahamba thamjarake ahamba da pounds.app hai pounds.app sijeng pounds.app hai basi $0.20 every day 1 GB of share data hai GB ama share talk thokpada ungti gi 0.20 share dollar je pay tawe hana e sida aduga sigi pounds fc akoina sidagi change ta di sida leiriba yengbi sida yengbiyo sida leiri sida akoina namaga akoina install tawbe adum dongi mobile da sumai leijai aduga amana ani sobada haja tare ani sobada hanigen haitare hanigen hai namalai hanigen se so sida 10 MB share to haidar adongi internet si 10 MB data ji yon haidar every day saidun mama an baiduna 1 GB yon bai wari ni adu sina 10 MB khathang yon jaba adongi lemauba mayam du dagi 10 MB nata 20 MB nata 30 nata 50 nangna lem nti gi lem khanjaba poto adu dum yon jagan set tawada bani hairi pose adu hai pose tawkanda sida koi 20000 credit phang hai aduga $20 ko jase auto khopa yayan e sida aduga sida ibi yangbio sida 10 GB of data yo share sida plapna mapung sai hai bajing du plapna pujala kanda dollar ma phange hana moin iri sumaina adu bo sida referral code su piba yabi khudong sa badu lei mi to pada dom share tawraga hai badu matun adom income to yabi posu lei aduga awum sobada adigi joining taw badu jo hojikeni sobaida hanigen gida joining taw matam da su hoigi $5 bonus phange na iri sida sida referral program ju yawri sidi ubirani to they also have a referral program ju lei ko da awum sobada masagi peer to forfeit aina ko peer to forfeit ana lei sida zu
moin iri kamai na khoi sharing nangi network to sharing khoi gi internet share to bada $6 to $75 si adom na tanbe ya na every month ana iri ko ado khoi thamjani sing sai gi khoi internet data khar lemo bodu di khoi na kana da bada adum nong ge dum mang ge droben hai ja batare ado hai wasi khoi na sum sum khudong sa bas ge khoi na internet si yon ba ya bra lemo bodu app si ko thang da hai batare setting changa kanda kari ge leibunu hai bodu di adom na pambira di yeng bio pamdraga di yeng drasu sukai blaite maram di sigumba information ji malai han thamjabani aduga mari subada packet stream mana lay isdiya sida ju sa mane packet stream hai ju sida ju hai ba kano sida apps de su adomgi kano si yonba ya ha batare samaile aduga masigi website si makha da su akhoi gi kano piri video khak sida tawri 4 apps to make money by sharing your internet haga sigi video si su hai fitang yeng bio masida kan kram apps ki khudong sa badu haidi pisa tan be app to pb bi ha bi yeng bio mase na thamjariba si kai maram gi no hajar kanda akhoi gi ireisa singda akhoi gi sai internet data si sijinaba ngam howda na loi gi ba mayam layeba ado akhoi na hai badu nungti sum khar khar mang badu mang dana ba akhoi na sidagi ju earning tawba ya bra pisa tan be ya bra hai ba pot tu gi matang dani thamjani se masi amna chawo wahang amani nungti gi internet data loisan mangam daba mio singi namoroi na hai targadi ado sida su dum piri khasagi pounds app adigi honey game adigi peer to profit adigi packet strip hai ji app ngata ne play store da phangma po ne adu gumasi seng na haijar bada khoi website da article oina phong ba hai batare clickflare.com masi karam kan phong bano hai ganda September 19 2022 da phong bane kanana phong bano by asin Jennifer hai in France hai je ko hai ba news na phong bane article sida hai ba website ki news channel sida phong apane portal sida hai tare adu na mayam na hai ba si chomi chom de na traga fai fate hai ba du adom ni yang bio channel asina thamjare badi sumba information amadi leire hai ba du pizabani afa fata du adom na daita lobi gani maram di hangiba wahang adu khoina pakhom pina hona jabada hai ba internet data khoina lemo bo se khoina yonba yagadara haina hangpa wahang khara adum leite banate aduga hojik khoigi any khoigi yamna chawna leiriba Google search engine da so hai ba wahang asi yamna hangba wahang ne internet data si khoina lemo bo je khar khar je khoina yonba yagadara hai ba wahang sineba masi yamna achawba wahang amane adu pakhom di leite bante leirami smai tawduna geek flare hai ba khoigi news portal khoi channel kana sida website sida hai riba app paming sing pirami ba masi aina khoina ta haijan banate sumaina article sida leiramba du aina information oin thamjabani leibak myamna masi phai na traga fatte na traga dom da mangjaba adom tongjaba haibu adom na lepiu tawdabu khudong chaba sumaina leibadi lei haibu ma sida article oin na leirami bani na myamna madu khak thamjabani haijawlo na matang sida yengbira puna po amukana kurumjari